ꯃꯃꯥꯡꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯁꯥꯔꯥꯅꯤ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯑꯃ ꯃꯀꯣꯛ ꯆꯥꯛꯂꯤ ꯆꯥꯛꯂꯤ ꯇꯧꯕꯤ ꯑꯐꯥꯎꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯁꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯣꯏ ꯍꯥꯏꯅ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯖꯩ, ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ "ꯑꯆꯥꯟꯕꯤ, ꯑꯥꯗ ꯌꯣꯜꯂꯤꯕꯁꯤꯕꯨ ꯀꯩ ꯍꯩꯅꯣ ꯅꯪꯕꯨ ꯈꯪꯖꯕ꯭ꯔꯣ?" "ꯑꯩꯗꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ, ꯅꯪ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯩꯅꯣ ꯑꯗꯨ ꯍꯥꯏꯌꯣ ꯑꯆꯥꯟꯕꯤ." "ꯃꯖꯥꯏꯕꯦꯝꯃ, ꯑꯁꯤꯗꯤ ꯍꯩꯇꯨꯞꯅꯤꯗꯣ, ꯃꯖꯥꯏꯕꯦꯝꯃꯅ ꯄꯥꯝꯅ ꯆꯥꯕ ꯍꯩ ꯑꯗꯨꯅꯤ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯍꯩ ꯃꯄꯨꯝ ꯎꯗꯕꯅ ꯈꯪꯗꯕꯅꯤ." "ꯍꯩꯇꯨꯞ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯐꯖꯅꯕ ꯌꯣꯜꯂꯤ, ꯑꯩꯅꯗꯤ ꯀꯔꯝꯅ ꯈꯪꯅꯤ? ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯤ, ꯅꯣꯏꯅ ꯄꯤꯖꯗ꯭ꯔꯤꯌꯦ꯫ ꯅꯈꯣꯏꯅ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯖꯕ ꯈꯛꯇꯅꯤ, ꯑꯩꯅ ꯈꯪꯂꯣꯏ." "ꯑꯆꯥꯟꯕꯤ, ꯆꯠꯂꯣ ꯑꯆꯥꯟꯕꯤ, ꯑꯩꯒꯤꯗꯃꯛ ꯅꯪ ꯈꯔ ꯂꯩꯔꯨꯆꯣ꯫ ꯑꯩꯅꯦ ꯑꯁꯤ ꯎꯕꯗ ꯈꯪꯆꯥ ꯍꯦꯛ ꯆꯥꯅꯤꯡꯉꯤ꯫ ꯆꯠꯂꯣ ꯑꯝꯇ ꯅꯪ ꯂꯩꯔꯨꯆꯣ꯫ ꯑꯁꯤ ꯂꯩꯕ ꯆꯠꯄꯒꯤ ꯁꯦ ꯑꯩꯒꯤ ꯁꯅꯥꯁꯦ ꯅꯪ ꯂꯧꯖꯔꯣ." ꯃꯖꯥꯏꯕꯦꯝꯃꯅ ꯊꯧꯖꯥꯟꯕꯤꯕꯅꯤ꯫ "ꯑꯩ ꯂꯩꯖꯔꯨꯒꯦ, ꯃꯤꯀꯨꯞ ꯑꯃꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯊꯤꯟꯊꯗꯅ ꯂꯥꯛꯆꯒꯦ." "ꯍꯣꯏ ꯍꯣꯏ ꯑꯆꯥꯟꯕꯤ, ꯀꯨꯏꯔꯛꯀꯅꯨꯀꯣ." "ꯏꯄꯥꯒꯤ ꯏꯅꯥꯏꯁꯥ, ꯑꯩꯒꯤ ꯑꯆꯥꯟꯕꯤꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤ ꯏꯟꯅꯗꯨꯅ ꯆꯠꯂꯨꯆꯣ." ꯑꯆꯥꯟꯕꯤ ꯍꯩ ꯌꯣꯜꯂꯤꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯅꯦ, ꯍꯩꯇꯨꯞꯁꯦ ꯂꯨꯄꯥ 3ꯒꯤꯗ ꯄꯤꯔꯣ, ꯃꯖꯥꯏꯕꯦꯝꯃꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯖꯥꯏꯕꯦꯝꯃꯅ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ ꯏꯅꯦꯒꯤ ꯍꯩ ꯈꯨꯌꯣꯟ ꯑꯁꯤ." "ꯑꯩꯈꯣꯏ ꯃꯖꯥꯏꯕꯦꯝꯃꯒꯤ ꯍꯣꯏ ꯍꯣꯏ ꯄꯤꯔꯛꯀꯦ꯫ ꯑꯗꯣ ꯅꯪꯕꯨ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ, ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤꯗꯣ ꯍꯧꯖꯤꯛꯇꯤ꯫ ꯅꯠꯇꯦ, ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ? ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯖꯥꯏꯕꯦꯝꯃꯒ ꯀꯔꯝꯅ ꯂꯣꯏꯅꯔꯤꯕꯅꯣ? ꯑꯆꯥꯟꯕꯤ, ꯅꯪ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯃꯖꯥꯏꯕꯦꯝꯃꯒꯤꯗꯃꯛ ꯀꯨꯏꯅ ꯂꯩꯕ ꯃꯅꯥꯏꯗ ꯑꯆꯥꯟꯕꯤ ꯅꯪꯁꯤ꯫ ꯅꯔꯥꯏꯕꯛ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯩꯀꯣ ꯅꯪꯁꯤ, ꯃꯖꯥꯏꯕꯦꯝꯃꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕꯁꯤꯗꯕꯨ." "ꯏꯅꯦ, ꯀꯥꯏꯗꯩꯅꯣ, ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯏꯅꯦ ꯑꯩꯁꯦ ꯃꯖꯥꯏꯕꯦꯝꯃꯅ ꯈꯔ ꯆꯥꯟꯕꯤ, ꯑꯩꯅꯁꯨ ꯑꯅꯝꯕꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯖꯩ꯫ ꯃꯤꯅꯗꯤ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯐꯠꯇꯅ ꯍꯦꯛꯇ ꯎꯕꯤꯕ, ꯈꯟꯕꯤꯕ꯫ ꯏꯅꯦ, ꯄꯉꯥꯡ ꯍꯦꯛ ꯉꯥꯡꯖꯔꯁꯨ ꯑꯩꯒꯤ ꯃꯖꯥꯏꯕꯦꯝꯃꯁꯦ ꯌꯥꯝꯅ ꯐꯩ." "ꯑꯣ, ꯐꯩꯌꯦ ꯐꯩꯌꯦ, ꯑꯗꯨ ꯁꯦꯜꯒ ꯂꯧꯔꯣꯏ, ꯑꯩꯅ ꯃꯖꯥꯏꯕꯦꯝꯃꯒꯤꯗꯃꯛ ꯄꯤꯔꯕꯅꯤ." "ꯏꯅꯦ, ꯌꯥꯝꯃꯟꯈ꯭ꯔꯦ, ꯏꯅꯦꯗꯤ ꯁꯤ ꯌꯣꯜꯂꯒ ꯆꯥꯔꯤꯕꯅꯤ, ꯃꯖꯥꯏꯕꯦꯝꯃꯗꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇꯦ꯫ ꯁꯦ, ꯃꯃꯜ ꯑꯣꯏꯅ ꯁꯤ ꯂꯧꯁꯤꯜꯂꯣ." "ꯐꯔꯦ ꯐꯔꯦ, ꯏꯅꯦ ꯂꯧꯁꯤꯜꯂꯒꯦ." ꯑꯆꯥꯟꯕꯤ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯏ꯫ ꯍꯩꯇꯨꯞ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯃꯖꯥꯏꯕꯦꯝꯃ ꯊꯦꯡꯅꯩ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗ꯫ "ꯏꯃꯥꯒꯤ ꯆꯅꯨ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯏꯃꯥꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯨ?" "ꯏꯃꯥ, ꯀꯨꯏꯔꯦ ꯑꯩꯅ ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯔꯛꯄꯁꯤ, ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯕꯅꯤ꯫ ꯑꯁꯤꯁꯦ ꯑꯩꯅ ꯆꯥꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯏꯃꯥ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯅꯨ, ꯌꯦꯡꯉꯣꯏ, ꯍꯌꯦꯡꯈꯩꯗꯤ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯏꯃꯥꯗ ꯍꯥꯏꯌꯨ, ꯑꯁꯨꯝꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯂꯩꯔꯒ ꯆꯥꯒꯅꯨ꯫ ꯃꯤ ꯐꯠꯇꯕ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯊꯦꯡꯅꯔꯕꯗꯤꯅꯦ ꯏꯆꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ." "ꯆꯪꯉꯨ ꯆꯪꯉꯨ, ꯏꯆꯥ ꯋꯥꯔꯝꯂꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯆꯥꯟꯕꯤ, ꯅꯕꯦꯝꯃꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧ." "ꯐꯒꯅꯤ ꯏꯃꯥ ꯂꯩꯃ." "ꯏꯆꯦ, ꯏꯆꯦ!" "ꯃꯖꯥꯏꯕꯦꯝꯃ, ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯀꯧꯔꯤ ꯃꯥꯜꯂꯦ." "ꯀꯧꯁꯅꯨ, ꯆꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ, ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯤ." "ꯀꯩ ꯍꯩꯅꯣ, ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯈꯨꯠꯇ ꯀꯩꯅꯣ ꯄꯥꯏꯗꯨꯅ?" "ꯑꯩꯁꯨ ꯈꯔ ꯆꯥꯒꯦ ꯁꯦꯝꯁꯦ." "ꯀꯩꯅꯣꯅꯦ, ꯍꯩꯅꯦ, ꯑꯩꯅ ꯂꯥꯛꯄꯗ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯅꯪꯅꯕꯨ ꯆꯥꯕ ꯍꯩꯔꯣꯏꯗ, ꯁꯤꯗꯤ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯂꯗꯤ ꯏꯃꯥꯁꯤꯗ ꯍꯥꯏꯌꯣ, ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯅꯤ." "ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯌꯦ, ꯏꯃꯥ ꯂꯩꯃꯗ ꯑꯣꯏꯅ ꯍꯥꯏꯔꯨꯒꯦꯗꯨꯗꯤ." "ꯀꯩ ꯍꯩꯅꯣ ꯏꯆꯦꯝꯁꯦ?" "ꯍꯩꯇꯨꯞꯅꯤ, ꯍꯩꯇꯨꯞ." "ꯍꯩꯇꯨꯞ ꯍꯥꯏꯕ? ꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤ꯫ ꯆꯅꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ, ꯃꯥꯁꯨ ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯄꯣꯊꯥꯍꯧꯔꯦ꯫ ꯑꯆꯥꯟꯕꯤꯁꯨ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯦꯠꯄꯤ꯫ "ꯑꯆꯥꯟꯕꯤ, ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯖꯔꯛꯎꯒꯦ? ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯌꯥꯔꯦ, ꯅꯪꯕꯨ ꯉꯁꯤ ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯈ꯭ꯔꯁꯤ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯑꯩ ꯅꯪꯒ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯍꯟꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯍꯟꯅꯤꯡꯉꯤ."
ꯑꯩꯅꯁꯨ ꯋꯥꯔꯤ ꯀꯌꯥ ꯂꯤꯅꯤꯡꯉꯤ ꯅꯪꯕꯨ ꯀꯔꯤ ꯈꯟꯕꯅꯣ ꯑꯁꯥꯟꯕꯤ ꯃꯖꯥꯏꯕꯦꯝꯃ ꯌꯨꯝꯗ ꯑꯄꯤꯛꯄ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤ ꯂꯩꯖꯍꯧꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯩ ꯌꯥꯎꯗꯅ ꯑꯍꯤꯡ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯂꯣꯏ ꯑꯄꯣꯛꯄꯤ ꯏꯃꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯄꯣꯛꯄ ꯏꯄꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯗ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ ꯑꯩꯕು ꯑꯍꯤꯡ ꯀꯣꯅꯨꯡꯗ ꯂꯩꯕꯁꯤꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯊꯦꯡꯈꯤꯅꯤ ꯍꯟꯖꯔꯣꯗꯣ ꯍꯌꯦꯡ ꯉꯟꯇꯥ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯑꯩ ꯏꯃꯥꯗ ꯍꯥꯏꯒꯦ ꯅꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯅꯕ ꯃꯖꯥꯏꯕꯦꯝꯃ ꯐꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯑꯁꯥꯟꯕꯤ ꯁꯤ ꯄꯨꯈꯣ ꯐꯒꯅꯤ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯆꯠꯂꯒꯦ ꯑꯁꯥꯟꯕꯤ ꯍꯔꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯃꯨꯟꯅꯗꯅ ꯀꯩꯅꯣꯝꯃ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯑꯁꯥꯟꯕꯤꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯨꯟꯅꯗꯅ ꯂꯣꯟꯅ ꯆꯥꯔꯤꯕꯗꯨꯕꯣ ꯀꯌꯥꯝ ꯍꯥꯎꯔꯕꯖꯥꯠꯅꯣ ꯐꯖꯅ ꯈꯠꯅꯗꯕꯤ ꯆꯥꯃꯤꯟꯅꯋꯣ ꯏꯆꯦ ꯍꯜꯂꯛꯑꯕꯣ ꯏꯆꯦ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯏꯆꯦ ꯃꯪꯒꯜꯅꯤ ꯆꯥꯎ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯆꯥꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯅꯤꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯕ ꯇꯝꯕꯤꯅꯤꯁꯨ ꯇꯝꯕꯤꯗꯦ ꯌꯥꯔꯦ ꯑꯩꯅꯦ ꯆꯥꯖꯅꯤꯡꯗꯦꯕ ꯅꯣꯏ ꯑꯅꯤꯗꯨꯝ ꯆꯥꯔꯣ ꯏꯆꯦ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯌꯦꯡꯉꯣꯏ ꯌꯦꯅꯈꯥꯁꯦ ꯅꯍꯥꯟ ꯅꯣꯡ ꯆꯨꯁꯤꯟꯈꯤꯕꯗꯒꯤ ꯂꯣꯏꯔꯦ ꯃꯨꯛꯇꯣꯏꯕ ꯅꯪ ꯋꯥꯏꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯎ ꯅꯪꯅ ꯈꯔ ꯆꯥꯎꯔꯦ ꯑꯗꯨꯒ ꯇꯣꯝꯕꯤ 이문기 ꯀꯩꯅꯣ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯣ ꯏꯆꯦꯒꯤ ꯅꯪꯅ ꯃꯤ ꯂꯥꯛꯂꯕꯗꯤ ꯌꯨꯝꯁꯦ ꯃꯣꯠꯃꯜꯂꯦꯅ ꯍꯥꯏꯅꯔꯅꯤ ꯂꯨꯅ ꯅꯥꯟꯅ ꯂꯩꯁꯦ ꯑꯍꯜ ꯂꯃꯟ ꯂꯩꯇꯦ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯑꯁ ꯏꯆꯦ ꯅꯅꯥꯎꯅ ꯉꯁꯥꯏꯅ ꯇꯩꯒꯦꯅ ꯇꯧꯔꯝꯃꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯗ ꯑꯩꯁꯨ ꯃꯪꯒꯜꯁꯦ ꯄꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯆꯥꯕꯗ ꯑꯗꯨꯝ ꯀꯥꯎꯊꯣꯛꯎꯔꯦ ꯑꯩꯗꯤ ꯍꯣꯏ ꯆꯥꯃꯤꯟꯅꯔꯣ ꯑꯗꯨꯒ ꯍꯦꯛ ꯊꯕꯛꯁꯤꯡꯁꯦ ꯏꯆꯦꯒ ꯇꯧꯃꯤꯟꯅꯔꯁꯤ ꯍꯣꯏ ꯏꯆꯦ ꯑꯆꯥꯟꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯪꯒꯜꯗꯨ ꯃꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯐꯖꯅ ꯊꯦꯝꯅꯧꯗꯅ ꯍꯥꯏꯔꯤ ꯌꯥꯗ꯭ꯔꯦ ꯊꯤꯅ ꯆꯩꯗꯨꯅ ꯉꯥꯡꯂꯤ ꯑꯗꯨꯁꯨ ꯇꯥꯗꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯗꯤꯅꯦ ꯁꯥꯎꯅꯤꯡꯕꯅ ꯉꯥꯡꯅ ꯁꯛꯅꯕ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯕꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯄꯦꯜꯂꯕꯅꯤ ꯑꯩꯁꯦ ꯄꯨꯡꯄꯦꯟ ꯄꯦꯜꯂꯕꯅꯤ ꯑꯩ ꯇꯣꯝꯕꯤ ꯌꯥꯏꯃ ꯉꯁꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯈ꯭ꯔꯦ 이문데 ꯆꯪꯈꯤꯗ ꯉꯥꯏꯔꯤꯕꯅꯤ 이산 ꯅꯅꯦ ꯂꯥꯛꯏꯅꯤ ꯅꯪꯕꯣ ꯀꯩꯅꯣꯏꯅꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯏꯁꯧ ꯂꯥꯡꯗꯅ ꯂꯥꯛꯏꯗꯨꯅ ꯅꯇꯣꯝꯇ ꯍꯦꯛ ꯄꯉꯥꯡꯗ ꯉꯥꯡꯂꯗꯅ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯥꯛꯃꯤꯟꯅꯕ ꯎꯗꯦ ꯃꯤꯅ ꯎꯔꯒ ꯉꯥꯎꯔꯦ ꯍꯥꯏꯖꯁꯅꯤꯀꯣ ꯏꯅꯦ ꯅꯪ 이네ꯅꯦ ꯄꯦꯜꯂꯦ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯀꯅꯥꯅ ꯏꯁꯧ ꯂꯥꯡꯉꯣꯏꯗꯨꯅ ꯁꯤꯗꯕꯣ ꯅꯈꯣꯏꯒꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯄꯤ ꯉꯥꯛꯇ ꯑꯍꯨꯝ ꯂꯩꯕꯅꯤꯅ ꯐꯩꯗꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯅ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯕꯤꯗ꯭ꯔꯦ ꯏꯃꯥꯅ ꯀꯔꯤ ꯇꯧꯔꯤꯗꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯒꯦ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯖꯜꯂꯛꯆꯗ꯭ꯔꯦꯗ ꯑꯗꯨꯕꯨꯏꯅꯦ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤ ꯚꯥꯞꯄꯨ ꯑꯝꯇ ꯇꯥꯗ꯭ꯔꯦꯕ ꯃꯥꯃꯒ ꯈꯠꯅꯔꯛꯄ꯭ꯔꯣ ꯏꯅꯦꯕꯣ ꯑꯣ ꯈꯠꯅꯗꯦ ꯅꯨꯄꯥ ꯑꯔꯤꯕ ꯅꯨꯄꯤꯗꯤ ꯈꯪꯗꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒꯤ ꯋꯥꯅꯤ ꯅꯅꯦ ꯑꯩ ꯋꯥꯔꯦ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯁꯨ ꯐꯥꯎꯕ ꯐꯪꯅꯈ꯭ꯔꯦ ꯑꯆꯥꯟꯕꯤ ꯅꯪꯕꯣ ꯌꯨꯝꯗꯒ ꯄꯥꯛ ꯂꯩꯇꯤꯌꯦ ꯈꯪꯅꯕ ꯋꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯝꯇꯣꯟꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯑꯗꯨꯕꯣ ꯂꯩ ꯌꯨꯝꯗ ꯂꯩꯀꯣ ꯃꯥꯅꯦ ꯀꯔꯤꯝ ꯆꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯍꯦꯛ ꯇꯧ ꯂꯩꯔꯦ ꯃꯥꯅ ꯒ꯭ꯌꯥꯟꯗꯨ ꯇꯥꯔꯕꯗꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯛꯇꯅ ꯑꯩꯒꯤ ꯏꯇꯦꯡꯗꯁꯨ ꯄꯥꯡꯅꯤ ꯌꯨꯝ ꯄꯥꯜꯂꯣꯁꯦ ꯃꯥ ꯌꯥꯗꯦ ꯑꯩꯅ ꯂꯣꯏꯅ ꯍꯦꯛ ꯊꯕꯛ ꯑꯌꯥꯝꯕ ꯇꯧꯔꯦ ꯏꯇꯦꯡꯁꯤꯃ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯑꯩꯁꯤꯕꯨ ꯃꯥꯅ ꯃꯈꯥꯒꯤ ꯑꯉꯥꯡꯒꯨꯝꯅ ꯈꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯁ ꯌꯥꯔꯦ ꯁꯤꯅꯦ ꯅꯪꯁꯨ ꯃꯤꯅ ꯇꯥꯔꯒꯀꯣ ꯀꯩꯅꯣ ꯈꯟꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯅ ꯑꯉꯝꯕ ꯊꯕꯛꯇꯣ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯏꯅꯦꯁꯨ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯏꯅꯦ ꯃꯤꯅ ꯏꯅꯦꯕꯨ ꯐꯠꯇꯅ ꯈꯟꯅꯈꯤꯅꯤ ꯏꯅꯦꯅ ꯃꯇꯝ ꯈꯔ ꯑꯩꯒꯤꯁꯤꯗ ꯂꯩꯒꯦꯁꯨ ꯂꯩꯊꯣꯛ ꯏꯃꯥ ꯄꯥꯕ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯏꯅꯦꯅ ꯏꯃꯥ ꯄꯥꯕ ꯁꯛꯂꯤꯕꯅꯤ ꯏꯅꯦ ꯑꯃ ꯂꯩꯕꯒꯤꯁꯨ ꯑꯩꯗꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯏꯅꯦꯒꯤꯁꯦ ꯅꯪꯁꯦ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯜꯂꯤꯕꯅꯤꯅꯦꯍꯦ ꯇꯥꯆꯧꯅ ꯊꯝꯂꯝꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯗꯨꯒꯅꯦ ꯌꯦꯡꯉꯣꯏ ꯏꯅꯦꯁꯦ ꯅꯣꯡꯃꯒꯤ ꯊꯕꯛꯇꯣ ꯑꯩꯁꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯣꯝꯗꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯏꯃꯨꯡ ꯑꯁꯦ ꯃꯣꯠꯄ ꯆꯥꯏꯕ ꯍꯦꯟꯖꯤꯜꯂꯛꯏ ꯌꯦꯡꯉꯨꯅꯦ ꯁꯤꯗꯕꯨ ꯁꯥꯎꯅꯤꯡꯂꯣꯏꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯏꯅꯦ ꯃꯃꯥ ꯏꯀꯨ ꯑꯃ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯗꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯁꯦ ꯀꯌꯥꯗ ꯅꯥꯟꯅ ꯂꯨꯅ ꯂꯩꯔꯝꯂꯤꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯏꯁꯪ ꯉꯥꯛꯇ ꯁꯤꯕꯨ ꯃꯤ ꯄꯣꯡ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯕ ꯏꯅꯦꯅ ꯉꯥꯡꯉꯨꯅꯤ ꯍꯦꯛ ꯂꯧꯕꯤꯗꯦ ꯏꯅꯦꯁꯨꯅꯦ ꯁꯤꯗꯗꯤ ꯑꯩꯁꯨ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯇꯅ ꯁꯤꯗ ꯂꯩꯔꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯀꯣꯅꯨꯡꯗ ꯅꯨꯡꯇꯤꯒꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯆꯠꯂꯤ ꯐꯩ
ꯍꯌꯦꯡꯗꯤ ꯏꯅꯦ ꯅꯥꯁꯣꯝ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯤꯒꯦꯗꯣ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯅꯥꯁꯣꯝ ꯁꯦꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯦꯝꯃꯤ ꯃꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯨꯔꯛꯑꯣ ꯍꯥꯏꯌꯦ ꯑꯩꯅ ꯁꯦꯝꯕ ꯉꯝꯗꯕ ꯈꯛꯇꯅꯤ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯏꯅꯦꯅ ꯌꯨꯝꯁꯦ ꯂꯩꯔꯗꯧꯅꯤꯅ ꯏꯅꯦꯅ ꯂꯣꯏꯅ ꯁꯦꯝꯂꯒꯦ ꯏꯃꯧ ꯀꯔꯤꯁꯨ ꯋꯥꯍꯜꯂꯔꯣꯏ ꯏꯅꯦꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯗꯧꯅꯤ ꯊꯕꯛꯁꯨ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯣꯏꯅꯦ ꯍꯩꯃ ꯀꯔꯤꯅꯣ ꯃꯄꯥꯟꯂꯣꯝꯗ ꯑꯉꯥꯡꯈꯩꯁꯤꯅ ꯌꯥꯆꯪꯂꯛꯄꯁꯤꯗ ꯂꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯇꯧꯍꯩꯗꯦꯅꯦ ꯑꯆꯥꯟꯕꯤ ꯀꯗꯥꯏ ꯆꯥꯛꯇꯣ ꯏꯅꯦ ꯊꯣꯡꯕꯤꯔꯒꯦ ꯅꯪꯅꯦ ꯆꯠꯂꯨꯆꯣ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯛꯑꯣ ꯅꯅꯥꯎ ꯅꯨꯄꯤ ꯑꯅꯤꯁꯤ ꯍꯣꯏꯅꯦ ꯑꯆꯥꯟꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯍꯩꯃ ꯃꯥꯃꯥ ꯕꯦꯝꯃ ꯑꯆꯥꯟꯕꯤ ꯅꯅꯦ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯃꯥ ꯆꯥꯛꯈꯨꯝ ꯂꯩꯍꯧꯕꯅꯤ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯅꯅꯦꯁꯤ ꯑꯍꯜ ꯊꯪꯗ ꯌꯥꯝꯅ ꯂꯤꯆꯩ ꯃꯔꯨ ꯅꯤꯔꯛꯏ ꯃꯥꯃ ꯍꯦꯛꯇ ꯆꯪꯉꯦꯀꯣ ꯑꯆꯥꯟꯕꯤ ꯅꯣꯛꯇꯨꯅ ꯃꯥꯃꯒ ꯏꯅꯦꯒꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯥꯟꯅꯔꯩ ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯍꯧꯖꯤꯛꯄꯨ ꯍꯅꯨ ꯊꯪꯗꯃꯨꯛ ꯅꯄꯥꯝ ꯆꯠꯄꯤ ꯇꯧꯔꯤꯕꯁꯤꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯍꯅꯨꯗ꯭ꯔꯤ ꯉꯟꯅ ꯌꯨꯝ ꯄꯥꯟꯖꯔꯨꯕꯒꯤ ꯑꯍꯜ ꯃꯥꯟꯖꯕ ꯈꯛꯇꯅꯤ ꯑꯩꯅ ꯏꯄꯥꯝ ꯆꯠꯂꯤꯕꯁꯦ ꯅꯈꯣꯏ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯠꯂꯤꯕꯅꯤ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕ ꯅꯅꯥꯎ ꯅꯨꯄꯥ ꯃꯔꯝ ꯃꯣꯛꯄ ꯍꯅꯨꯕ ꯑꯃ ꯂꯩꯗꯥꯏ ꯑꯩ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯌꯦꯡꯅꯤꯡꯗꯦ ꯂꯥꯏꯕ ꯑꯩꯅ ꯋꯥ ꯈꯖꯤꯛꯈꯛ ꯍꯥꯏꯔꯨꯕꯒꯤ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯟꯕꯤꯕꯗꯥꯏ ꯑꯩꯅꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯐꯠꯇꯕꯤ ꯇꯥꯍꯟꯕꯤꯔꯗꯥꯏ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤꯒꯤ ꯏꯄꯥꯝꯗ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯒꯦ ꯍꯩꯃ ꯁꯥꯟꯅꯔꯩ ꯅꯪꯁꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯁꯨ ꯈꯔꯗꯤ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯑꯩꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯒꯤꯗꯤ ꯅꯄꯨꯔꯣꯏꯕ ꯑꯃꯅꯤꯗꯅ ꯌꯦꯡꯉꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯪ ꯈꯔ ꯇꯥꯕ ꯐꯩꯀꯣ ꯑꯩꯈꯣꯏꯒꯤ ꯁꯛꯍꯦꯟꯁꯦ ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯀꯦꯅ ꯌꯣꯛꯂꯛꯄꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯝꯇ ꯍꯦꯛ ꯁꯨꯍꯟꯗꯕ ꯌꯦꯡꯉꯣꯏ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯒꯤꯁꯨ ꯃꯔꯝ ꯑꯃ ꯂꯩꯅꯦ ꯊꯥꯏꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯔꯔꯣꯏ ꯌꯨꯝ ꯄꯥꯟꯖꯔꯔꯣꯏ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯕ ꯃꯁꯤꯗ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯤꯈꯛ ꯍꯥꯏꯔꯨꯕꯒꯤꯔꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯉꯟꯅ ꯄꯥꯟꯕꯒꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯅ ꯎꯖꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏ ꯑꯆꯥꯟꯕꯤ ꯍꯣꯏ ꯂꯦꯡꯒꯥꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯆꯥꯟꯕꯤꯗꯒꯤꯗꯤ ꯍꯣꯏ ꯈꯔꯕꯨꯗꯤ ꯍꯜꯂꯤꯗꯣ ꯇꯞꯅ ꯇꯞꯅ ꯊꯦꯝ ꯅꯧꯗꯅ ꯂꯨꯍꯣꯡꯕꯤꯔꯁꯨ ꯃꯌꯥꯏ ꯍꯥꯏꯕ ꯀꯔꯤ ꯃꯔꯝ ꯂꯩꯔꯤꯕ ꯅꯠꯇꯦ ꯀꯅꯥ ꯅꯨꯄꯤꯅ ꯃꯥꯕꯨ ꯄꯥꯝꯗꯣꯏꯅꯣ ꯀꯅꯥꯒꯤ ꯏꯃꯨꯡꯒꯤ ꯑꯍꯜꯁꯤꯡꯅ ꯃꯥꯕꯨ ꯃꯌꯥ ꯑꯣꯏꯅꯤꯡꯒꯅꯤꯒꯦ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯥꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯆꯥꯕꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ ꯑꯩꯗꯤꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯂꯩꯃꯤꯟꯅꯕ ꯐꯥꯎꯕ ꯇꯜꯂꯕꯅꯤꯀꯣ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯉꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯅꯦ ꯃꯥꯅ ꯄꯥꯈꯨꯝ ꯆꯥꯝꯃ ꯄꯤꯅꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯈꯔ ꯐꯩꯌꯦ ꯅꯨꯄꯥ ꯃꯥꯅ ꯏꯅꯥꯎꯅꯦ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨ ꯅꯪ ꯑꯩ ꯆꯪꯗꯅ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯁꯤ ꯄꯥꯛ ꯍꯦꯛ ꯁꯦꯝꯗꯣꯛꯄ ꯉꯝꯃꯣꯏ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯃꯥꯁꯦ ꯐꯔꯦꯁꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯅꯪꯅ ꯁꯤ ꯆꯪꯉꯛꯏꯕꯁꯤꯕꯣ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯌꯦꯡꯁꯤꯟꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯄꯥꯎ ꯊꯥꯈ꯭ꯔꯒꯦ ꯑꯩꯁꯨ ꯂꯩꯔꯒꯦ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯝꯕꯜꯁꯤꯡꯁꯦ ꯈꯥꯖꯤꯟꯕꯤꯒꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯣ ꯍꯣꯏ ꯐꯔꯦ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯝꯇ ꯍꯥꯏꯈꯣ ꯃꯇꯝ ꯈꯔꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯑꯆꯥꯟꯕꯤ ꯉꯟꯇꯥꯅ ꯀꯣꯅꯨꯡꯗ ꯃꯅꯦꯅ ꯁꯦꯝꯕꯤꯕ ꯅꯥꯁꯣꯝꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯆꯅꯨ ꯅꯥꯁꯣꯝꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯑꯆꯥꯟꯕꯤ ꯀꯩꯅꯣ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯁꯦꯝꯗꯨꯅ ꯄꯨꯔꯛꯄ ꯅꯥꯁꯣꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯕꯣ ꯀꯝꯗꯧꯔꯤꯕꯅꯣ ꯁꯤꯕꯣ ꯃꯆꯥꯏꯕꯦꯝꯃ ꯃꯥꯟꯅꯔꯣꯏꯌꯦ ꯑꯁꯤꯗꯤ ꯑꯩꯅ ꯁꯦꯝꯂꯛꯄ ꯅꯠꯇ꯭ꯔꯤ ꯑꯩꯒꯤ ꯏꯅꯦ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯁꯦꯝꯕꯤꯕꯅꯤ ꯅꯪꯒꯤ ꯏꯅꯦ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯥꯕꯒꯤ ꯃꯆꯟꯅꯨꯄꯤ ꯈꯨꯟꯇꯛ ꯑꯁꯣꯝꯗ ꯌꯨꯝ ꯄꯥꯟꯈꯤꯕ ꯏꯅꯦꯗꯨꯅꯤ ꯉꯔꯥꯡ ꯑꯩꯒꯤꯗ ꯂꯩꯔꯦ ꯃꯇꯝ ꯈꯔ ꯂꯩꯕꯤꯅꯤ ꯇꯥꯛꯄꯤꯔꯛꯑꯦ ꯏꯅꯦꯅ ꯅꯥꯁꯣꯝ ꯑꯁꯦ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯆꯥꯟꯕꯤ ꯅꯪꯒꯤ ꯏꯅꯦꯒꯤ ꯅꯥꯁꯣꯝꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯛꯏ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯝꯗꯨꯅ ꯄꯨꯔꯛꯑꯣ ꯑꯩꯒꯤꯗꯃꯛ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯁꯦꯜ ꯄꯤꯅꯤ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯑꯩ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯑꯗꯣ ꯑꯆꯥꯟꯕꯤ ꯉꯁꯤꯁꯦ ꯑꯩ ꯄꯥꯠꯇ ꯆꯠꯇꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯅꯤꯡꯉꯤꯗꯣ ꯃꯆꯥꯏꯕꯦꯝꯃ ꯉꯥꯕꯨ ꯐꯥꯔꯣꯏꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯔꯤ ꯇꯧꯅꯤꯒꯦ ꯂꯥꯛꯑꯣ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯨꯁꯤ ꯐꯒꯅꯤ ꯃꯆꯥꯏꯕꯦꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯍꯩ ꯇꯣꯝꯕ ꯉꯁꯥꯏꯗꯒꯤ ꯏꯌꯥꯝꯕ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯌꯨꯝꯁꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯅꯪꯕꯨ ꯑꯁꯣ ꯑꯩ ꯊꯕꯛ ꯁꯨꯅꯕ ꯁꯨꯐꯝ ꯅꯣꯝꯐꯝ ꯊꯤꯔꯨꯕꯅꯤ ꯌꯨꯝꯗ ꯁꯨꯝ ꯀꯔꯤꯝ ꯁꯨꯗꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯦꯡ ꯆꯥꯛ ꯆꯥꯔꯨꯅꯤ ꯇꯥꯆꯧ ꯁꯨꯏꯇꯩ ꯃꯈꯣꯏꯗ ꯂꯩꯔꯅꯤꯅ ꯇꯥꯛꯄꯤꯔꯛꯏ ꯅꯅꯥꯎ ꯑꯣꯏꯕ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯑꯗꯨꯅ ꯑꯩꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯊꯤꯔꯨꯔꯤꯕꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ
ꯑꯩꯅ ꯊꯕꯛ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯨꯖꯕꯁꯤꯁꯨ ꯑꯣꯏꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯑꯗꯒꯤ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯦꯟꯗꯥꯁꯤꯒ ꯆꯪꯂꯤꯕ ꯁꯦꯟꯁꯤꯅꯤ ꯊꯣꯛꯏꯕ ꯁꯦꯟꯗꯥꯁꯤꯅꯗꯤ ꯀꯣꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯐꯩꯀꯣ ꯌꯥꯏ ꯇꯧꯒꯗꯕꯅꯤ ꯍꯣꯏ ꯑꯗꯨ ꯇꯥꯆꯧ ꯁꯦ ꯂꯨꯄꯥ 15ꯅꯤ ꯇꯥꯆꯧꯅ ꯄꯥꯏꯁꯤꯜꯂꯨ ꯀꯩꯊꯦꯜꯗ ꯃꯤꯒꯤ ꯄꯣꯠꯆꯩ ꯈꯔ ꯊꯥꯡꯕ ꯑꯗꯨꯗ ꯄꯤꯔꯛꯄꯅꯤ ꯐꯔꯦꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯦꯜ ꯇꯥꯜꯂꯦ ꯇꯥꯔꯕꯗꯤ ꯅꯇꯩꯃꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯅꯤ ꯑꯗꯣ ꯅꯪ ꯄꯥꯏꯁꯤꯟꯖꯧꯗ ꯅꯁꯥꯒꯤ ꯁꯦꯜ ꯃꯇꯝ ꯈꯔ ꯑꯉꯥꯡꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯇꯥꯆꯧꯁꯦ ꯅꯇꯩꯃ ꯍꯣꯏꯔꯣꯝꯗ ꯂꯩꯕ ꯇꯥꯔꯦ ꯑꯩ ꯅꯪꯕꯨ ꯎꯅꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯤꯡꯊꯤꯅ ꯂꯩꯅꯕ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯅ ꯍꯣꯏ ꯇꯥꯆꯧ ꯁꯦꯜꯁꯤꯅ ꯀꯔꯤ ꯀꯩꯅꯣ ꯂꯩꯔꯒꯦ ꯏꯟꯁꯥꯡꯅ ꯊꯥꯛꯅꯅꯕ ꯃꯣꯔꯣꯛ ꯑꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯕꯅꯤ ꯊꯨꯝꯁꯨ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯁꯦꯜꯁꯤꯅ ꯐꯔꯦ ꯇꯥꯆꯧꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯅꯤꯇꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯛ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯀꯦ ꯈꯟꯅ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯄꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯗꯤ ꯋꯥꯈꯜ ꯃꯆꯥ ꯃꯆꯥꯁꯨ ꯈꯜꯂꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯇꯥꯗꯅ ꯍꯥꯏꯕ ꯀꯣꯅꯨꯡꯗ ꯁꯒꯣꯜ ꯁꯦꯟꯅꯕꯒꯤ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯅꯕ ꯇꯧꯒꯦ ꯃꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯅꯤꯇꯣꯟꯗꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ ꯋꯥꯃꯟꯕꯅ ꯁꯣꯝꯗꯅ ꯆꯥꯎꯕ ꯃꯌꯨꯝ ꯌꯧꯕꯒ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯁꯅꯥꯔꯩꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯁꯧ ꯂꯥꯡꯊꯔꯛꯂꯝꯃꯤ ꯆꯥꯎꯕ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯊꯣꯔꯛꯏ ꯀꯔꯤꯅꯣ ꯁꯅꯥꯔꯩ ꯑꯩꯕꯨ ꯈꯪꯉꯤꯅꯦ ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯝꯗ ꯆꯠꯂꯤꯕꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯏꯍꯦ ꯉꯁꯥꯏ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯅꯪ ꯂꯩꯍꯧꯗꯕꯗꯨꯗ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯝꯕꯅꯤ ꯅꯪ ꯂꯥꯛꯂꯒ ꯑꯩ ꯑꯁꯣꯝꯗ ꯆꯠꯈꯤ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯑꯁꯤꯒꯤ ꯑꯃꯨꯛ ꯅꯪꯕꯨ ꯏꯁꯧ ꯂꯥꯡꯂꯤꯕ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯣ ꯌꯨꯝꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯆꯠꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇ ꯑꯣꯏꯔꯁꯨ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯀꯩꯒꯤꯅꯣ ꯂꯣꯟꯅ ꯊꯣꯛꯅ ꯍꯦꯛꯇ ꯆꯠꯄꯤꯔꯤꯕꯁꯤꯕꯣ ꯑꯉꯥꯡꯗ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯕꯨ ꯊꯤꯕꯤꯔꯛꯄ ꯃꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯉꯥꯡꯁꯤꯡ ꯊꯥꯔꯛꯇꯨꯅ ꯃꯀꯧꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯏꯍꯦ ꯊꯤꯗ ꯁꯅꯥꯔꯩ ꯅꯪꯕꯨ ꯑꯩꯕꯨ ꯑꯃꯨꯛ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯄꯩꯁꯨ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯅꯈꯤꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯅꯪꯕꯨ ꯅꯨꯄꯥ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯂꯥꯎ ꯈꯣꯡꯗꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯗ ꯈꯖꯤꯛꯇꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔꯤꯕꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯅ ꯍꯦꯛ ꯇꯥꯍꯟꯕꯤꯔꯤꯌꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯐꯠꯇꯕ ꯇꯥꯍꯟꯗꯅ ꯑꯩꯁꯦ ꯃꯥꯅ ꯐꯠꯇꯕꯤꯗꯧꯅ ꯎꯍꯜꯂꯤ ꯏꯍꯦ ꯁꯅꯥꯔꯩ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯃꯅꯤꯇꯣꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯧꯕꯅꯤ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯩꯅ ꯁꯤꯗ ꯂꯩꯊꯣꯛꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯁꯨ ꯈꯔ ꯇꯥꯕꯤꯕ ꯐꯩꯗꯅ ꯇꯥꯆꯧꯅ ꯁꯣꯝꯅ ꯆꯠꯂꯕꯗꯤ ꯃꯥꯗꯣ ꯃꯇꯣꯝꯇ ꯅꯨꯄꯥꯒ ꯑꯣꯏꯔꯦ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯝꯃꯔꯣꯏ ꯑꯇꯩꯗꯩ ꯅꯠꯇ꯭ꯔꯕꯁꯨ ꯁꯦꯜ ꯈꯖꯤꯛ ꯄꯤꯅꯤ ꯏꯟꯁꯥꯡꯗ ꯑꯣꯏꯔꯕꯁꯨ ꯄꯤꯅꯤꯗꯅ ꯑꯗꯨꯒꯤ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯝꯗꯦ ꯍꯥꯏꯕꯒꯤ ꯁꯥꯎꯖꯕꯅꯤ ꯏꯍꯦ ꯑꯩꯅꯗꯤ ꯃꯗꯨ ꯈꯪꯗꯕꯅꯤꯅ ꯅꯪꯅ ꯄꯪꯁꯥꯎ ꯃꯁꯥꯎ ꯍꯦꯛ ꯁꯥꯎꯔꯤꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒꯤꯗꯤꯅꯦ ꯁꯅꯥꯔꯩ ꯉꯔꯥꯡ ꯈꯛꯇꯅꯤ ꯅꯪ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯂꯩꯔꯤꯕꯁꯤ ꯑꯍꯤꯡ ꯑꯃꯈꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯇꯣꯟꯗꯣ ꯁꯦꯜꯒ ꯇꯥꯟꯕ ꯆꯠ ꯂꯩꯔꯝꯃꯤꯅꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯨ ꯀꯩꯅꯣ ꯍꯥꯏꯕ ꯑꯣ ꯉꯁꯥꯏꯗꯣ ꯀꯩꯊꯦꯜꯗ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯊꯥꯡꯉꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯦꯜ ꯄꯤꯔꯛꯏ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯏ ꯑꯩ ꯂꯧꯔꯛꯇꯦ ꯑꯩꯅ ꯃꯇꯝꯈꯔ ꯂꯩꯔꯛꯀꯅꯤꯅꯁꯨ ꯍꯥꯏꯔꯝꯕꯅꯤ 마수 ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡ ꯌꯦꯡꯂꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯍꯧꯔꯤ ꯑꯣ ꯐꯩꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯃꯥꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯖꯔꯕꯗꯤ ꯐꯩꯗꯅ ꯑꯩꯁꯨ ꯀꯩꯗꯧꯕꯒꯤ ꯉꯥꯡꯖꯔꯨꯅꯤꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯃꯅꯤꯇꯣꯟ ꯀꯣꯅꯨꯡꯗ ꯁꯒꯣꯜ ꯁꯦꯟꯅꯕ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯥꯟꯕꯤ ꯍꯟꯗꯛ ꯀꯣꯅꯨꯡꯁꯤꯗ ꯁꯒꯣꯜ ꯁꯦꯟꯅꯕ ꯑꯅꯧꯕ ꯃꯤꯑꯣꯏ ꯂꯥꯛꯏ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯅꯣ ꯅꯪ ꯈꯪꯂꯕꯗꯤ ꯍꯥꯏ ꯃꯖꯥꯏꯕꯦꯝꯃ ꯑꯩꯗꯤ ꯈꯪꯖꯗꯦ ꯃꯖꯥꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯖꯕꯤ ꯑꯩꯅꯤ ꯀꯝꯗꯧꯅ ꯈꯪꯒꯅꯤ ꯑꯩ ꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯆꯥꯟꯕꯤ ꯏꯅꯤꯡꯊꯧꯗꯤ ꯀꯣꯅꯨꯡꯗ ꯂꯩꯇꯦ ꯏꯃꯥ ꯂꯩꯃꯒꯤ ꯅꯥꯛꯇ ꯆꯠꯀꯦ ꯑꯩ ꯑꯗꯨꯗꯤ ꯐꯒꯅꯤ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯃꯥꯒꯤ ꯁꯅꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦ ꯅꯪꯕꯨ ꯏꯃꯥ ꯁꯒꯣꯜ ꯁꯦꯟꯕ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯑꯩ ꯎꯟꯅꯕ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯎꯟꯅꯕ ꯄꯥꯝꯂꯤꯕꯗꯨꯕꯨ ꯏꯃꯥ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯕꯨꯗꯤ ꯑꯩꯅ ꯈꯪꯗꯦ ꯈꯪꯅꯤꯡꯉꯤ ꯏꯃꯥꯒꯤ ꯑꯌꯥꯕ ꯑꯃꯇꯪ ꯂꯧꯖꯕꯅꯤ
Isana pamlabadi aduk unazo. Asanbi, sal. Nangi mazaibe masipuduna. Mabu masakhang nahal. Hagani imalay mo. Mazaibe ma, sasi. Asanbi, ay kayo mahangi. Tamba nupadubu. Masak kamdawbagi. Tabak paba na traduma. Mazaibe ma, ay natabada. Tabak payahay na tasay. Masakti ay suusadji. Mayam na su, masak iwadi panabatazadi. Kay gino, mazaibe ma na magi masak hangliba. Sumhang mani. Pakang na trasanbi. Ahoy mazaibe ma, pakang ni hay na takpi. Sagol siyan ba tamba nupadugi manak yaw kiroy trasanbi. Ngasidi, kunong nga siya, ay giwakal na ra, isaw saktopagum, lambe na sisu, ikoy-koy topagum, itaw-tawri. Mazaibe magiwakal na ni. Akong bakari sulay tido. Mazaibe ma, yawri, ay kautok zaraki. Kaururano, sangsi, manaktam na. Tabag tog zara masu, matamang ni mangonda. Paga ni mazaibe ma, somda lakpiro dudi. Ibong, mazaibe ma lakli, ibong unaba. Manitondo, tung onturay. Mazaibe ma ni kang baga, noluk na hanglay. Mazaibe ma, ay buo na ba lakpibagi marambu? Mapam asida, minaw ay nalakpan ng bu, masakang ning doon ay lakpan. Naming karikaw bagi. Ay giming, maniton ay nakausay. Maniton, islinaw na kayano, nang nagkaya subat. Islinaw anin, ay natum, tasaw din upitizar, itay mamalaysay. O, mamton oira, mapam sida, sagol siyan ba ma laklay ba daw? Ay di kang zawjay, nahan magkay. Janbi, ay su, kanasu hay dada. Taso itay mo ipawba, ikaizada na ihay di. Kaygi kairo ni tabag tau bada. Migi mapot maran huralu ba nati. Iniri pao si tabada utok na haraw zarani. Ajanbi, nang gimamto lumahak asin. Ako'y mazaibe ma, ay gimamto ni. Ay gi inigi nupa mamagi manaw nupa ni mamtuan to'y. Adubo, jahidi ako'y dagi karakak tanihan ba. Nahaoy riba ni mamtuan kauzaba sida. Ahaloy nagkanbi ng mazaibe ma. O, asanbi, nanga kang nabamiyoy oirambasina hena maparido. Janu, manito na nokfet tawram nagasatki asan bigaloy na na. Ahingi matam maduda janudo tumbayada na wakal kali. Kayo, ay nangasayki tamba nupado po ubad. Tamoy asida amok ta pao kijiba ihul na mapawribasin. Ay, tasik na mabu, pabza ba oiri. Ipaning tau, imalay madahay do, ay magaluhong lagi. Hayinganta, kanasuloy na da, magi managchat na. Ay yapamasibu mangonda hayrake. Karigi yaraway. Ay mazaibe mani. Mazaibe mama buluhong na lausab magi maraybak pabani. Soyda na yarak ni hayba ay tasay. Somda na maniton wakal da kansay. Ining togi masanupi. Mazaibe masanubu usaba mikupta. Madam kuy na dagi. Kalaroy ka na kan kitraba dubo. Wakalas da kalakli. Ay mazaibe mabu pamzaba paururi. Adubo, lairab, ning togi minaya mo na kamdaw na mazaibe mo balawro ni. Oy tokdaba, oiroydaba sida, karigino. Ay na, ay wasak puto kay zaripa. Ay amuk na yung palaroy hay na kankrabani. Ay gipamda, tazaba kari sulayti. Asigi sumatagda, mahak mazaibe mo ni. Ay naman ay, takma na din. Ay bu, patab asigo mo makalasin, karigi kalibano. Ining tong nagkangdabadi, soy na ibu, kay sumsang na tamkiba soyroy. Hausik ay kipanda, ay kita so itay mabu nung ngay natamasi kagtani. At ay wakang kang bayadi, manito ba? Nang at ay wakang kang bayadi. Matomda pataraga manito bado tumba temzinjay. Ayok ng tado asan bilak jingay janu manito ng gimanaktam na lai. Sago si ay gini, ay nalunat hamzaban. Karaning tina si bataw biyo, nahabo ko ire. Pauhay bayadi. Nang na magya nahabo pumapalo. Mazaybim, ayok sida somda na tumtulak biribra. Ay tumtulakpan nang ginagta. Nang gawari sana ba ay pami. Mazaybim, hektahibi. Atay nati ay nang mupami. Mazaybim, ay dilayra ba miyoy ni. Mapamasida minay oy na naizariban. Ining tong nagtakraga ay bu sibagi sayrak bibini. Adom nagkanbigan. Ay nayara ba di ako'y saloy nayaran. Karigino nang nadukiri ba. Gizaba tabani. Laikong gumlaba ay gipunsit. Mazaibe magaiga sangdam na zabada matik sazadi hay zabani. Adubo nang nakanbiyo hay bra. Mazaibe ba? Yangoy, haying ay asigi mata masilakani. Nang nasana yay hay gadabani. Natrabadi ay nanang budan di bigani. Asi hayram nagasatki maniton matasa na lay sa hori. Janu mapaning tawgi manakta lai warol pumatam zarapi. Pagi sano. Ning taw masa kaya lay apamba nakutatin do na tak.
ꯏꯄꯥ ꯄꯤꯒꯦ ꯑꯗꯨꯕꯨ ꯏꯅꯥꯏ ꯑꯣꯏꯔꯤꯕ ꯃꯥꯒ ꯏꯆꯥꯒ ꯂꯨꯍꯣꯡꯕꯗꯤ ꯏꯄꯥ ꯄꯥꯝꯗꯦꯅꯦꯍꯦ ꯅꯁꯥꯗꯤ ꯅꯤꯡꯈꯤꯕ ꯍꯣꯡꯂꯔꯣꯏ ꯏꯄꯥ ꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯕ ꯃꯃꯥ ꯂꯩꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯦꯝꯖꯤꯟꯖꯩ ꯏꯅꯤꯡꯊꯧ ꯑꯄꯪꯕꯤ ꯅꯆꯥꯅꯤ ꯑꯗꯨꯝꯅ ꯆꯩꯕꯤꯒꯅꯨ ꯊꯦꯝꯅꯧꯗꯨꯅ ꯑꯩ ꯍꯥꯏꯖꯒꯦ ꯏꯃꯥ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯂꯨꯍꯣꯡꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯖꯔꯣꯏ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯄꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯅꯤꯖꯔꯛꯇ꯭ꯔꯤꯕꯅꯤ ꯉꯁꯤ ꯑꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯅꯤꯖꯕꯁꯤꯗ ꯂꯠꯅꯕꯤꯔꯤ ꯏꯅꯤꯡꯊꯧ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯕꯤꯔꯁꯤ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯈꯜꯂꯒ ꯐꯔꯦ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥꯅ ꯄꯥꯝꯖꯔꯕꯅꯤꯅ ꯏꯄꯥꯅ ꯌꯥꯔꯦ ꯍꯌꯦꯡꯃꯛ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕꯤꯅꯤ ꯆꯅꯨ ꯍꯔꯥꯎꯅ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ ꯑꯁꯤ ꯑꯆꯥꯟꯕꯤ ꯀꯣꯅꯨꯡ ꯀꯥꯔꯛꯂꯝꯗꯦ ꯃꯅꯤꯇꯣꯟꯗꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯅꯤ ꯈꯟꯅ ꯄꯣꯠ ꯆꯩ ꯌꯣꯝꯖꯩ ꯂꯣꯟꯅ ꯃꯌꯨꯝꯂꯣꯝꯗ ꯊꯣꯛꯅꯅꯕ ꯑꯗꯨꯕꯨ ꯆꯅꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯗ ꯊꯦꯡꯅꯗꯨꯅ ꯐꯥꯔꯝꯃꯤ ꯀꯩꯒꯤꯅꯣ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯊꯧꯔꯥꯡꯂꯤꯕ ꯃꯖꯥꯏꯕꯦꯝꯃꯩꯕꯨ ꯊꯧꯁꯥꯗꯕ ꯈꯪꯒꯅꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯏꯕꯨ ꯑꯌꯥꯕ ꯄꯤꯕꯤꯔꯤ ꯏꯃꯥꯅꯁꯨ ꯃꯖꯥꯏꯕꯦꯝꯃ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯗ ꯀꯔꯤꯒꯤ ꯅꯪꯅ ꯌꯥꯗꯕ ꯉꯝꯒꯅꯤ ꯊꯣꯡꯂꯣꯟ ꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯅꯪꯕꯨ ꯂꯨꯍꯣꯡꯒꯅꯤ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯅ ꯅꯪꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯁꯦꯟꯅꯗꯨꯅ ꯊꯝꯍꯟꯒꯅꯤ ꯑꯁꯨꯝꯅ ꯆꯅꯨꯅ ꯃꯅꯤꯇꯣꯟꯕꯨ ꯊꯣꯡꯂꯣꯟ ꯁꯤꯟꯗꯨꯅ ꯐꯥꯗꯨꯅ ꯊꯝꯃꯤ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯑꯃ ꯉꯥꯛ ꯁꯤꯜꯍꯟꯗꯨꯅ ꯂꯩꯍꯜꯂꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥꯁꯤꯕꯨ ꯐꯥꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯃꯃꯥꯡꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯅꯤꯇꯣꯟꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯔꯦꯡꯅ ꯃꯅꯤꯇꯣꯟ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃꯁꯤꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯔꯣ ꯍꯣꯏ ꯗꯦꯕꯤ ꯑꯆꯨꯝꯕꯅꯤ ꯀꯔꯤꯅꯣ ꯃꯪꯒꯨꯝꯂꯕ ꯉꯥꯛꯇ ꯊꯣꯛꯂꯔꯦ ꯃꯅꯤꯇꯣꯟ ꯏꯇꯩꯃꯅ ꯅꯪꯉꯣꯟꯗ ꯃꯃꯥꯡꯗ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗ ꯆꯩ ꯉꯥꯡꯈ꯭ꯔꯦ ꯅꯪ ꯏꯇꯩꯃꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯇꯩꯃ ꯅꯅꯥꯎ ꯀꯩꯁꯨ ꯈꯟꯖꯗꯦ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯅꯠꯇꯦ ꯃꯇꯝ ꯈꯔꯈꯛ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯩꯕꯅꯤ ꯌꯦꯡꯉꯣꯏ ꯏꯅꯤꯡꯊꯧꯅ ꯅꯈꯣꯏꯕꯨ ꯀꯣꯅꯨꯡꯗ ꯂꯩꯅꯕ ꯍꯥꯏꯔꯤꯕꯅꯤ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯃꯇꯝꯗ ꯅꯌꯥꯝꯕ ꯑꯃꯗꯤ ꯅꯇꯩꯃꯕꯨꯗꯤ ꯀꯥꯎꯈꯤꯅꯨꯀꯣ ꯏꯇꯩꯃ ꯅꯅꯥꯎ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯇꯣꯟꯁꯨ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯐꯝ ꯑꯃ ꯄꯥꯏꯍꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯥꯟꯕꯤ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯃꯞꯇꯣꯟ ꯑꯁꯦ ꯑꯩꯅ ꯐꯥꯕꯅꯤ ꯅꯨꯄꯥ ꯈꯛꯅ ꯅꯨꯄꯤ ꯐꯥꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯑꯄꯥꯝꯕ ꯅꯨꯄꯥ ꯐꯥꯗꯧꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯁꯝ ꯁꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯈꯪꯗ ꯂꯩꯔꯛꯈꯤꯕ ꯄꯨꯟꯁꯤꯅꯤ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏꯕꯁꯤꯗꯒꯤ ꯀꯅꯥꯅ ꯑꯩꯕు ꯃꯤꯡ ꯀꯧꯈꯤꯕ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯝꯇꯣꯟ ꯃꯅꯤꯇꯣꯟꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯈꯪꯂꯛꯈꯤ ꯅꯨꯡꯁꯤꯕꯁꯨ ꯀꯔꯤꯅꯣ ꯈꯪꯂꯛꯈꯤ ꯑꯩꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯑꯆꯥꯟꯕꯤ ꯃꯖꯥꯏꯕꯦꯝꯃ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯦꯡꯒꯥ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯏꯅꯦꯁꯤ ꯍꯥꯏꯅ ꯀꯧꯔꯣ ꯑꯆꯥꯟꯕꯤ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯗꯧꯅꯤ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯜꯂꯣꯏ ꯑꯁꯨꯝꯅ ꯃꯖꯥꯏꯕꯦꯝꯃ ꯆꯅꯨꯅ ꯑꯆꯥꯟꯕꯤꯒꯤ ꯏꯃꯨꯡꯕꯨꯁꯨ ꯌꯦꯡꯁꯤꯟꯕꯤ ꯑꯁꯨꯝꯅ ꯂꯩꯈꯤꯔꯝꯃꯤ